Illegal poppy cultivation, narcotics trafficking amasung illegal immigrant singi encroachment gi mathakta Jalangrong United Front JUF na chathaba thabak thorum sing hena kansilakli lalolup asina ngarang Kangpokpi district ki Songnung Sadar Hills ki manung chanba wafong gi mafam singda illegal poppy cultivation gi thabak sing Thugaiduna Manghan Takhankhre Lona Tingkraba Jalangrong United Front JUF ki Ministry of Information and Publicity ngarang thadoraki bacherol amada ngarang January ki tang kun ki numit yung matung minute taraga mangarom chatpa matamda JUF ki Tiger Force ki personal singna wafong gi mafam singda illegal poppy cultivation gi damak leiramba farmhouse farm amasung atay potlam sing mai thaduna Manghan Takhan ki hairi Cherola sina makha taraduna yellow mi singi aning ba apambagi mayokta illegal immigrants singna thabak thorum sing chathaba yaroi hanjin Jackson wa thamlabasu thawoi debagi ngarangi khongthang asi lokalakpani Jalangrong Inpui Naga miyam gi lam hak amasung miyam gi safaba phibamda miram degi lakpa miyoi sing amasung illegal immigrants singna singnarakpa yaroi illegal poppy cultivation amasung narcotic network sing mutat naba JUF na chapchana thabak lokat kani haina cherola sina makhatari